Hello guys, welcome back to my new video. The video swing video ije chan ima pabung brother sister singbu biba mekai dagi ikok no dana khram jaba galo na luk chaba uchari mayam ngasi video se id khangmari yamna maru oi bai tare ngasi video je ko hoji ji yam toina trending oi ba id video se hojing de ai mayam da kanam ulak ke ba ko do mayam yengmina se ba ko मैम उबीरे को सुम अइना मैम उतपम तम द मैम सुतम वखल खरदी तारामनी को करी गी मतंग द नोय को अदो मैम सिनी को आई हायरागे वीडियो से ngasi वीडियो सिसु आइदि ngasi वीडियो सिसु खेना राय तारे वीडियो आई फनी वीडियो अमत नत्रे फनी वीडियो गुम्बा मणिपुरी स्किट गुम्बा अतोपा ब्लॉगिंग गुम्बा अमत नत्रे अदो मैम ngasi जे केनोने हजो जिसे खरदी कुइरे आइदि वाहु थोखिबदगी को लाइव वर्ल्ड की दामंगाल की नुपी इचे इचन से इचे इंदिरा हाई तारे ना ममिंग से को अदो तवी से हजी वाथौ से थोकरे अदो थोके मतुंग द तौरई से नुपा बुदी ओरे होय मा बुदी लाले हाय करे को अदुगा तौरई से मागी इचे इंदिरा के अकाउंट से इंदिरा असेम ने लेयबो को असेम ने लेयबो तम जिदा सिमी यिना तासी की तांजा लौरगा को आइदि फेक अकाउंट जे हांगे होय फेक अकाउंट हांगे ने होगी YouTube खक्ता दना ते फेक अकाउंट हांगिस YouTube Facebook Instagram अदि अतै लोयमक द लोयना माइ मिंग दको अदुसु अतोबा मिंग दना तेबा फोटो जु कैजु लोय हापेबा आइदुम लोय येंगलकेबा को म्याम दको सु मथांग मथांग मिंग बियो सु सब्सक्राइबर याम दना तो पवानी होय फेक अकाउंट हांगबा सिदि को अदो माइ मिंग द चपचाना इंदिरा आसेम माइना तोरगा अकाउंट से यामे हांगिसे को YouTube तगा सिदि अमरक आइना सर्च तव मतम द येंगोना थोलेजि म्याम जे को सिनेबा को अदो सुमाइना अकाउंट से तरा तरा ngam hang bai tare ne fake account ado aina ngasi video se mai ji myam ko ai sum si matang da ai myam da khangan janing ba hai tare ne si kari gi no na ko sumaina mi gi fake account hang ji aduga myam da ina ha ge da ba ma ai di ngasi video se mai se ai content leitana ai mi gi keno taw ba dum ba huran ba kholam ba taw sem jaba natte ai isa gi wani haijari ji ko myam da ko chumdra ne myam zu ramani ko fake account di myam ure ba ko reels ka sem na thagat ko katna taw ba होय रील्स तो बुदी मान रियल थागत पदुगी डाउनलोड तौरगा कॉपी तौरगा अदो थागत पबुदी मैम याय को अदो मैम दो याय हैना लोइन मुक तो याब्रो दुबो याय हैना बु मी पुन मुक थागत याब्रने अदो दे आइसु फेक अकाउंट सिमा थांगा लागे अदो मी की पुसी जु खन बिउ हायबा आइना हाइनिंग से को फेक अकाउंट से मैना मीना रील्स अमा से मैना अदो हजिकान की ट्रेंडिंग अमा ओइने ना वायरल ओइने ना तविसे ना माना से मैना सुम मिंग चमाना फोटो चमाना हापचलगा दुम रील्स दुम मा थांप दुम कॉपी दुम थांगत पसी मेटी में चानत तनसु तौरे को मेटी में चांग तनी को तविसे कोई मेटी में आईडी मेटी ने तौबने आईडी फेक अकाउंट हांग बसे आई स्वाइना कैप्शन गा इरगा चप चमाना दुम तौरक पाइ तरेने सब्सक्राइबर बुदी दुम आईडी नौरी बनिना दुम लिक पाइ तरेने अदु इतारगासु या मै तरेने मै अकाउंट हांगिसे अकाउंट अमा नि तवाते फेक अकाउंट हांगे होय फेक अकाउंट अमा नि दुमाइना तेब फेक अकाउंट से 13 15-20 मु दुमाइना उरे को एम को अदो सिसे आइगी मोन मतुंग ने मैम तौजे हनिंग दे हाइबो आइगी मोन मतुंग ने आइगी दो फोटोक चरकने बको मैम द कइनो आइदी आइसु कंटेंट से ममी म ओइबनिना आइगी ओइबा आइगी खंजाबदो अदुसु मैम दai खंगानिंग बनेबा सिनिदा मैम को आई यामना कइनो तौना आइना यामना खंगना हाइना हाइबसु नते दो आइना हाइजी मैम दि कितंग दि भापता दि तारामोनी को आइना हाइजी को कइनो हाइजी को मी जु खर खंजेबा अवय होय इसा के खल्लो जेबा फेक अकाउंट हांगे ने बो फेक अकाउंट हांगे ने अमा नि दे हेनो को याबरा होय फेक अकाउंट एम हांगे केन आई जु फेक अकाउंट एम लेरमे अदो फेक अकाउंट हांगे ने मी पुनम फेक अकाउंट हांगादि कमाय दउनी सपोज खलो कोई इचे इंदिरा रे को इंदिरा आसेम माने समान लो हांगे चंगी बदो मा सु नते माय रियल नि सु खंगदबा फेक नि सु खंगदबा दोदि कमेंट सेक्शन दुगा तौरे दो से तवानिंग देबा इन हाइजनिंग बदे स्वाइना फेक अकाउंट सेमबसे सियाम फजदबा थबनेबा मामा सामनसु हाइदोखरेबा आइदि मैम सुमाइना आइना कइबा रील सेमगा कइबा उरसु दो आइना चदे फेक अकाउंट याम सेमै लेबनेना दो मी मसाना दो तौनबा दुमाइ तौबदो फत्तेबा अदो आई ओइन हाइजनिंग बदि को आई सागे वीडियो सेम सिगी तोंगाना सेमजरकपनेबा आइना को सी वीडियो स्पेशल तोंगाना सेमकपनेबा आइना को इजे इंदिरा गी दमकता को सुमाइना आई सेमनेबा वीडियो से अदैदी मैम वीडियो से लोइद्री को
ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗ꯭ꯔꯤ ꯑꯩ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦꯅꯀꯣ ꯃꯤꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯔꯤꯜꯁ ꯑꯃ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯔꯤꯜꯁ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯍꯣꯏ ꯏꯆꯦ ꯏꯟꯗꯤꯔꯥꯒꯤ ꯁꯨꯝ ꯔꯤꯜ ꯃꯌꯥꯝ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦꯀꯣ ꯔꯤꯜ ꯁꯦꯝꯃꯦ ꯊꯥꯡꯒꯠꯂꯦ ꯏꯁꯩ ꯇꯧꯗꯅꯀꯣ ꯊꯥꯡꯕ ꯃꯇꯝꯁꯤꯗ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯑꯩ ꯃꯥꯏ ꯑꯦꯀꯥꯎꯟꯇ ꯑꯣꯏꯔꯗꯤ ꯐꯩꯌꯦꯕ ꯐꯦꯛ ꯑꯦꯀꯥꯎꯟꯁꯨ ꯂꯣꯏ ꯊꯥꯡꯒꯠꯂꯦꯕ ꯊꯥꯡꯕ ꯃꯇꯝꯁꯦ ꯐꯦꯛ ꯑꯦꯀꯥꯎꯟꯗꯨꯒꯤ ꯀꯃꯦꯟꯇꯣ ꯀꯩ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯥꯏꯁꯦ ꯇꯣꯡꯉꯥꯜꯂꯤꯀꯣ ꯁꯨꯝ ꯑꯐꯕꯁꯨ ꯌꯥꯎꯋꯦ ꯐꯖꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯋꯦꯀꯣ ꯍꯣꯏ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯂꯥ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯖꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯝꯕ ꯊꯧꯒꯠꯄꯗꯨꯅ ꯑꯃ ꯑꯣꯏꯈꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯂꯩ ꯃꯩꯇꯩ ꯃꯆꯥ ꯍꯧꯅꯕꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯤꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯅꯦ ꯍꯥꯏꯅ ꯃꯤꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯃꯤꯁꯦ ꯄꯨꯔꯥ ꯁꯤꯊꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯤ ꯁꯥꯎꯕꯕꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯉꯣꯟꯗ ꯃꯤ ꯑꯃꯗ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅ ꯉꯥꯡꯕ ꯌꯥꯗꯦꯕ ꯑꯗꯨ ꯉꯥꯡꯉꯨꯕꯒꯤ ꯑꯩꯈꯣꯏ ꯏꯇꯤꯛꯁꯨ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤ ꯊꯧꯒꯠꯂꯤꯅꯦꯅ ꯁꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯉꯝꯕ ꯃꯌꯥꯝ ꯎꯔꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦꯕ ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯅꯦ ꯍꯥꯏꯗꯤ ꯅꯪ ꯍꯣꯠꯅꯧ ꯅꯪ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩ ꯁꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦꯅ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯒꯦꯕ ꯁꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦꯕ ꯃꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯅꯦꯅ ꯃꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯅꯦ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯅꯦ ꯀꯃꯦꯟꯇꯨꯒ ꯀꯩꯅꯣ ꯏꯆꯟ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯄꯥꯕꯨ ꯃꯥ ꯃꯇꯣꯝꯇꯔꯥ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯪ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤ ꯉꯥꯛꯇ ꯂꯩ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯂꯩꯌꯦꯅ ꯁꯨꯃꯥꯏꯅ ꯀꯅꯥ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯒꯦꯅꯦ ꯆꯨꯝꯕ꯭ꯔꯣꯁꯦ ꯃꯌꯥꯝ ꯆꯨꯝꯃꯤ ꯂꯥꯜꯂꯤꯗꯣ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯖꯅꯤꯡꯗꯦ ꯍꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯥꯏꯁꯦ ꯃꯈꯜ ꯌꯥꯝꯃꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯒꯦꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯌꯦꯅ ꯀꯅꯥ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯒꯦꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯏ ꯐꯅ ꯂꯥꯟꯈꯤꯕ ꯍꯥꯏꯁꯦ ꯁꯣꯏꯈꯤꯕ ꯍꯥꯏꯁꯦ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯅꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯁꯥꯎꯅꯤꯡꯉꯤꯅꯦꯕ ꯑꯃꯁꯨꯡ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯌꯥꯝꯕꯉꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯀꯃꯦꯟ ꯉꯥꯛꯇ ꯑꯣꯏꯔꯅꯦꯕ ꯍꯥꯏꯗꯤ ꯐꯅ ꯑꯝꯇ ꯉꯥꯡꯉꯣꯏꯑꯕ ꯊꯤꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯛꯀꯅꯦꯕ ꯆꯤꯟ ꯊꯤꯕꯁꯨ ꯈꯪꯗꯦ ꯑꯗꯨꯗꯩꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯆꯤꯟ ꯊꯤꯔꯛꯄ ꯈꯪꯗꯦ ꯑꯗꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯅꯦꯕ ꯑꯣꯏꯁꯨ ꯑꯣꯏꯌꯦꯕ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯃꯤꯉꯣꯟꯗ ꯆꯩꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦꯀꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯃꯤꯒꯤꯁꯨ ꯋꯦꯜꯀꯝ ꯇꯧ ꯇꯥꯏ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯉꯥꯡꯕ ꯌꯥꯗꯦꯕ ꯑꯗꯣ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯐꯔꯦ ꯃꯌꯥꯝ ꯁꯤ ꯄꯨꯝꯅꯃꯛꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯈꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯋꯥ ꯑꯃꯈꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯅꯤꯡꯉꯦꯕ ꯋꯥꯐꯝꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯝꯈꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯗꯣ ꯁꯦꯝꯕ ꯃꯇꯝꯁꯤꯒꯁꯨ ꯑꯗꯨꯝ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯏꯑꯦꯕ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯥꯗꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏꯗ ꯉꯥꯡꯉꯛꯄꯅꯦꯕ ꯑꯗꯣ ꯉꯥꯡꯉꯛꯄꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯥꯡꯉꯦ ꯍꯥꯏꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯨꯃꯥꯏꯅꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯏꯊꯧ ꯂꯩꯇ꯭ꯔꯥꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯁꯦ ꯏꯊꯧ ꯂꯩꯇ꯭ꯔꯥꯑꯕ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯄꯤꯖꯔꯛꯀꯦꯕ ꯑꯩ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯤꯟ ꯊꯤꯔ ꯉꯥꯡꯕꯁꯨ ꯌꯥꯎꯋꯦꯕ ꯆꯤꯟ ꯊꯤꯔ ꯍꯥꯏꯗꯤ ꯑꯩꯗꯨꯒꯤ ꯀꯃꯦꯟꯇꯨꯗꯤ ꯃꯌꯥꯝ ꯍꯥꯞꯆꯔꯔꯣꯏꯒꯦꯕ ꯐꯖꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯦ ꯑꯩꯈꯣꯏꯁꯤꯅ ꯁꯤ ꯁꯦꯝꯃꯤꯁꯤꯗꯤ ꯅꯣꯏꯗꯤ ꯅꯊꯧ ꯂꯩꯇ꯭ꯔꯕ ꯁꯛꯊꯨ ꯀꯩꯀꯥ ꯀꯥꯏꯅ ꯌꯥꯝ ꯄꯜꯂꯦꯕ ꯆꯤꯟ ꯌꯥꯝ ꯄꯊꯤ ꯊꯤ ꯉꯥꯡꯉꯛꯑꯦꯕ ꯅꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯅꯣꯏꯅ ꯀꯩ ꯈꯪꯗꯅ ꯈꯣꯠꯇꯅ ꯀꯥꯏꯅ ꯑꯩ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯦꯕ ꯃꯌꯥꯝꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯨꯝꯕꯅ ꯀꯩ ꯉꯥꯡꯖ ꯈꯣꯠꯆꯗꯣꯏꯅꯤ ꯆꯨꯝꯃꯦꯅ ꯉꯥꯡꯉꯤꯗꯨ ꯆꯨꯝꯃꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯅ ꯉꯥꯡꯐꯝꯁꯨ ꯊꯣꯛꯇꯦ ꯀꯩꯒꯤꯁꯨ ꯉꯥꯡꯗꯣꯏꯅꯣ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯐꯣꯅꯥ ꯄꯤꯇ꯭ꯔꯨ ꯑꯉꯥꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯎꯅꯕ ꯃꯣꯏ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯤ ꯈꯪꯕ ꯑꯩ ꯁꯤꯁꯦ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯃꯃꯥꯒ ꯄꯨꯟꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯐꯥꯎꯕ ꯃꯣꯏꯒꯤ ꯐꯦꯟ ꯂꯩꯌꯦꯕ ꯃꯣꯏ ꯄꯥꯝꯕ ꯃꯤ ꯂꯩꯌꯦꯕ ꯈꯪꯕꯨ ꯑꯉꯥꯡ ꯑꯍꯟꯒꯤ ꯋꯥ ꯅꯠꯇꯦ ꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯗ꯭ꯔꯗꯤ ꯋꯥꯝꯅꯦꯕ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦꯕ ꯀꯟꯇꯦꯟ ꯁꯦꯝꯕꯅꯤꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯗꯣ ꯍꯥꯏꯐꯝ ꯊꯣꯛꯏꯑꯦꯕ ꯑꯗꯨꯒ ꯅꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟꯇꯨꯒ ꯂꯥꯛꯑ ꯆꯤꯟꯒ ꯊꯤꯔꯛꯏꯕ ꯑꯗꯣ ꯆꯤꯟ ꯊꯤꯔꯛꯏꯕ ꯅꯣꯏꯗꯤ ꯀꯌꯥꯝ ꯐꯔꯒꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯆꯤꯟ ꯊꯤꯔꯛꯏꯅꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯆꯤꯟ ꯊꯤꯔꯛꯏꯗꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯈꯥ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯉꯣꯟꯗ ꯏꯊꯛ ꯊꯣꯡꯕ ꯁꯤꯅꯤꯌꯔ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯐꯥꯎꯕ ꯑꯩ ꯔꯦꯁꯄꯦꯛꯇꯤ ꯇꯧꯏ ꯃꯥ ꯆꯤꯟ ꯊꯤꯔꯛꯑꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯅꯤ ꯆꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯩ ꯍꯥꯏꯁꯤꯀꯣ
ꯆꯤꯟꯒ ꯊꯤꯔꯛꯅ ꯑꯩꯈꯣꯏ ꯁꯤ ꯏꯊꯧ ꯂꯩꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯀꯥꯏꯅ ꯁꯦꯝꯒꯦꯗꯧ ꯁꯦꯝꯃꯤꯃꯤꯅꯦ ꯑꯩꯈꯣꯏꯅ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ ꯁꯦꯝꯒꯦ ꯍꯥꯏꯅ ꯁꯦꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯦꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯈꯣꯏ ꯁꯦꯝꯃꯛꯄꯅꯦꯕ ꯑꯉꯥꯡ ꯑꯍꯟꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯉꯥꯡ ꯄꯤꯇ꯭ꯔꯨ ꯐꯥꯎꯕ ꯀ꯭ꯂꯥꯁ 1 2 3 4 ꯀꯥꯕ ꯐꯥꯎꯕ ꯃꯣꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯪ ꯃꯤ ꯑꯍꯟꯇ ꯅꯠꯇꯦ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯀ꯭ꯂꯥꯁ 4 5 6 7 8 ꯀ꯭ꯂꯥꯁ 4 5 ꯑꯉꯥꯡꯐꯥꯎ ꯐꯣꯟ ꯄꯥꯏ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯣꯏ ꯄꯥꯏ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯔꯤꯜꯁ ꯐꯥꯎ ꯁꯦꯝꯃꯤ ꯑꯉꯥꯡ ꯑꯗꯩꯗꯤ ꯑꯉꯥꯡꯅꯁꯨ ꯃꯁꯛ ꯈꯪꯕ ꯐꯥꯎꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯐꯥꯎ ꯑꯉꯥꯡꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯅꯪ ꯑꯉꯥꯡꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯎꯔꯛꯇ꯭ꯔꯕ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯉꯥꯡ ꯇꯣꯉꯥꯟꯅ ꯊꯧ ꯂꯩꯇꯕ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯁꯦꯝꯅꯤꯅꯦ ꯑꯩꯈꯣꯏ ꯀꯩ ꯁꯦꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯦꯝꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯗꯒꯤ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗꯅ ꯑꯉꯥꯡ ꯐꯣꯅꯥ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄ ꯑꯩ ꯑꯉꯥꯡ ꯅꯠꯇꯦꯕ ꯄꯣꯛꯄꯗ ꯉꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯕ ꯃꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯁꯤꯃꯁꯨ ꯁꯤꯒꯨꯝꯕ ꯃꯤꯁꯨ ꯍꯥꯏꯗꯤ ꯀꯌꯥ ꯑꯋꯣꯛꯄ ꯃꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯆꯨꯝꯅ ꯍꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨ ꯐꯖꯅ ꯋꯥ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯩꯇꯩ ꯃꯆꯥꯅꯦꯕ ꯃꯗꯨꯒ ꯆꯤꯟꯒ ꯊꯤꯔꯗꯅ ꯄꯛꯇꯦ ꯈꯣꯠꯇꯦ ꯑꯉꯥꯡ ꯐꯣꯟꯅꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯁꯛꯊꯨ ꯑꯗꯨ ꯆꯤꯟ ꯊꯤꯕ ꯁꯤ ꯆꯥꯎꯈꯠꯇꯕ ꯀꯧꯏꯗ ꯂꯋꯥꯏ ꯍꯥꯏꯁꯦ ꯂꯝꯅ ꯇꯥꯛꯄ ꯅꯠꯇꯦ ꯈꯪꯕ ꯃꯤꯅ ꯇꯥꯛꯄꯅꯤ ꯃꯤꯗ ꯅꯣꯏꯅ ꯉꯥꯡꯉꯛꯏꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯇꯥꯛꯏꯑꯕ ꯅꯣꯏꯁꯦ ꯀꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯗꯣ ꯑꯩ ꯀꯃꯦꯟꯇ ꯃꯤꯡꯅꯦ ꯀꯩꯅꯦꯗꯤ ꯄꯥꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯄꯥꯔꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯣꯏꯗꯤꯀꯣ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯁꯨꯝ ꯁꯝꯂꯞꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦꯕꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯦꯝꯒꯦ ꯁꯦꯝꯃꯤꯃꯤꯅꯦ ꯁꯦꯝꯐꯝꯁꯨ ꯊꯣꯛꯑꯦꯅꯦ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒ ꯃꯥ ꯉꯁꯤ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯣ ꯃꯥ ꯃꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯒꯗ꯭ꯔꯣ ꯀꯣꯄꯜ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯐꯥꯎꯔꯤ ꯃꯌꯥꯝꯁꯤ ꯐꯥꯎꯒꯗ꯭ꯔꯣ ꯃꯤ ꯀꯩꯁꯨ ꯂꯩꯇꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔꯅ ꯑꯗꯩꯗꯤ ꯑꯇꯩ ꯑꯉꯥꯡ ꯈꯪꯗꯦ ꯐꯣꯟꯅ ꯑꯆꯧꯕ ꯈꯪꯗꯦ ꯍꯅꯨꯕꯤ ꯈꯪꯗꯦ ꯑꯍꯜ ꯂꯃꯟ ꯈꯪꯗꯦ ꯃꯌꯥꯝ ꯑꯃꯅ ꯑꯗꯨꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ ꯃꯇꯤꯛ ꯆꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯤ ꯑꯆꯧ ꯑꯁꯥꯡ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯍꯥꯏꯗꯤ ꯀꯣꯛ ꯂꯩꯕ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯑꯃ ꯇꯧꯗ꯭ꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯃꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯦ ꯑꯗꯣ ꯋꯥꯗꯣ ꯎꯜꯇꯥ ꯆꯠꯅꯈꯤꯅꯦꯕ ꯋꯥꯗꯣ ꯂꯥꯟꯅ ꯆꯠꯅꯈꯤꯅꯦꯕ ꯑꯗꯨꯅ ꯀꯃꯦꯟ ꯊꯥꯕꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉ ꯊꯥꯕꯤꯌꯣꯕ ꯅꯣꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯅꯣꯏꯅ ꯃꯣꯏ ꯃꯔꯝꯗ ꯋꯥ ꯉꯥꯡ ꯉꯝꯕ꯭ꯔꯣ ꯅꯣꯏ ꯀꯃꯦꯟ ꯇꯧꯔꯛꯏ ꯅꯣꯏꯁꯦ ꯉꯝꯕ꯭ꯔꯣꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯉꯥꯡ ꯑꯗꯨ ꯑꯗꯥ ꯄꯛꯇꯕ ꯁꯛ ꯆꯤꯟꯒ ꯊꯤꯔꯗꯅ ꯃꯌꯥꯝ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯐꯔꯒꯅ ꯅꯥꯀꯜ ꯑꯃꯗ ꯐꯩ ꯐꯠꯇ꯭ꯔꯒꯅ ꯅꯥꯀꯜ ꯑꯃꯗ ꯐꯠꯇꯦ ꯁꯤꯅꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯑꯃꯅ ꯑꯃꯁꯨ ꯁꯤꯗꯅꯕ ꯁꯤꯅꯤ ꯅꯝꯕꯔ 1 ꯑꯩ ꯃꯤꯡꯅꯦ ꯀꯩꯅꯦ ꯍꯥꯞꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯀꯣ ꯃꯤꯡꯅꯦ ꯀꯩꯅꯦ ꯍꯥꯞꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯤꯗꯣ ꯍꯥꯄꯛꯄꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯄꯛꯀꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯇꯦꯟꯁꯟꯅꯕ ꯇꯧꯔꯒꯦꯕꯀꯣ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯅ ꯕꯦꯁ ꯇꯧꯔ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯁꯤꯅꯦꯕ ꯏꯆꯦ ꯏꯟꯗꯤꯔꯥ ꯑꯁꯦꯝꯒꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯁꯤ ꯃꯇꯥꯡꯗꯅꯦꯕ ꯍꯥꯏꯗꯤ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕꯤꯗꯅꯕꯅꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯏꯁꯦꯀꯣ ꯍꯥꯡꯕꯤꯗꯅꯕ ꯑꯇꯩꯁꯨ ꯍꯥꯡꯉꯛꯈꯤꯕ ꯌꯥꯏꯑꯕ ꯑꯇꯩꯁꯨ ꯍꯥꯡꯉꯛꯈꯤꯕ ꯌꯥꯏ ꯑꯩꯁꯦ ꯍꯥꯡꯗꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯍꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯒ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯉꯥꯡꯕ ꯌꯥꯔꯦꯅ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯉꯥꯡꯒꯨꯝꯁꯦꯕ ꯑꯩ ꯁꯞꯄꯣꯔꯠꯇ ꯂꯩꯕ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯩꯁꯨ ꯉꯥꯡꯗꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯦꯟꯖꯤꯟꯅꯗꯤ ꯋꯥ ꯉꯥꯡꯕ ꯐꯠꯇꯦꯕ ꯃꯤꯉꯣꯟꯗꯀꯣ ꯏꯁꯥꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯩꯕ ꯌꯥꯔꯦ ꯍꯦꯛꯇ ꯉꯥꯡꯅꯕ꯭ꯔꯅꯦ ꯍꯦꯛꯇ ꯆꯤꯟ ꯊꯤꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯦꯅ ꯃꯤꯕꯨ ꯂꯥꯜꯂꯨꯔꯦꯅꯦ ꯃꯥꯁꯦ ꯂꯥꯜꯂꯦ ꯑꯩ ꯆꯤꯟ ꯊꯤꯖꯤꯜꯂꯒ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯆꯪꯉꯒ ꯑꯗꯨꯝ ꯑꯔꯣꯏ ꯉꯥꯡꯊꯔꯒ ꯑꯗꯨꯝ ꯌꯥꯕ꯭ꯔꯅꯦ ꯀꯔꯤꯅꯣꯅꯦ ꯑꯗꯨ ꯀꯔꯤ ꯀꯣꯛꯅꯣꯗꯨꯕꯨ ꯅꯠꯇꯦ ꯐꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯎꯗꯣꯏꯅꯤ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯄꯥꯏꯅꯦꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯗꯦ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤ ꯑꯗꯩꯗꯤ ꯏꯃꯥ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯄꯥꯏꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯌꯥꯝ ꯄꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯂꯣꯟ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯐꯅ ꯂꯥꯜꯂꯦ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯅꯕꯨ ꯃꯤ ꯑꯗꯨ ꯍꯦꯟꯖꯤꯟꯕ ꯋꯥꯗ ꯉꯥꯡ ꯌꯥꯕ꯭ꯔꯥꯅꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯤꯟꯒꯁꯦ ꯑꯂꯩ ꯊꯤꯗꯔꯛꯇꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯆꯤꯟ ꯊꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯨꯊꯣꯛ ꯊꯤꯔꯦꯅꯦ ꯑꯦꯛꯗꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯀꯃꯦꯟꯁꯤꯒ ꯏꯐꯣꯡ ꯐꯣꯡꯅ ꯀꯔꯤꯝ ꯈꯟꯗ ꯀꯅꯥꯝ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯦꯅꯦ ꯗꯥꯏꯔꯦꯛꯅꯤꯅꯦ ꯍꯥꯏꯅꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯀꯃꯦꯟꯁꯤꯒ ꯁꯤ ꯑꯃꯐꯥꯎ ꯌꯥꯎꯅꯗ꯭ꯔꯦꯕ ꯂꯥꯏꯔꯤꯛꯇꯤ ꯇꯝꯃꯦ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛꯁꯤꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯀꯣꯛꯇꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯀꯔꯤꯗꯅꯣꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯦꯛꯗꯝ ꯆꯤꯟ ꯑꯔꯣꯏ ꯊꯤꯅꯗꯅ ꯀꯃꯦꯟꯁꯤꯒ ꯑꯗꯨꯁꯨ ꯃꯤꯒꯤ ꯀꯃꯦꯟꯁꯤꯒ ꯃꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯤꯟꯁꯦ ꯊꯤꯗꯅ ꯑꯔꯣꯏꯕ ꯑꯗꯨꯝ ꯀꯣꯠꯊꯣꯛꯑꯒ ꯆꯤꯟ ꯊꯤꯕ ꯌꯥꯕꯉꯩ ꯂꯣꯏ ꯀꯣꯠꯊꯣꯛꯑꯒ ꯃꯤꯉꯣꯟꯗ ꯁꯥꯎꯔꯦꯅꯕꯨ ꯇꯪ ꯉꯥꯡꯖꯕ꯭ꯔꯅꯦ ꯃꯤꯉꯣꯟꯗ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯑꯩ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯎꯗꯣꯏꯅꯦꯕ ꯅꯣꯏꯅ ꯆꯤꯟ ꯊꯤꯔꯤꯗꯨꯁꯨ ꯑꯗꯨꯁꯨ ꯈꯔ ꯈꯜꯂꯣꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯁꯦ ꯅꯨꯄꯥ ꯈꯛꯇ ꯄꯥꯏꯕ ꯅꯠꯇꯦꯕ ꯅꯣꯏꯅ ꯆꯤꯟ ꯊꯤ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯏꯉꯣꯟ ꯃꯌꯥꯝ ꯄꯥꯏꯗꯦꯕ
ꯑꯗꯨꯅ ꯃꯣꯏꯅ ꯎꯕ ꯃꯇꯝꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯆꯤꯟ ꯑꯗꯨꯝ ꯊꯤꯕ꯭ꯔꯅ ꯑꯩꯁꯨ ꯎꯔꯦꯅꯦ ꯃꯌꯥꯝ ꯀꯩ ꯁꯤ ꯀꯩꯗꯣꯏꯅꯣ ꯁꯤꯕꯣ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯣꯏ ꯈꯖꯤꯛ ꯈꯔ ꯉꯥꯡꯉ ꯇꯣꯛꯄꯗ ꯅꯠꯇꯦꯕ ꯑꯐꯕ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯒ ꯇꯣꯛꯄꯗ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯤ ꯀꯃꯦꯟꯁꯤ ꯆꯪꯉꯒ ꯃꯤꯁꯦ ꯍꯤꯡꯆꯥ ꯆꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯦꯛꯗꯝ ꯐꯠꯇ ꯋꯥ ꯍꯥꯏꯗꯅ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯃꯨꯛꯇ ꯂꯣꯏ ꯆꯪꯉꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯁꯤꯕꯨ ꯑꯐꯕ ꯋꯥꯗꯣ ꯍꯥꯏꯌꯣꯕ ꯑꯗꯨꯝ ꯆꯤꯟ ꯊꯤꯕꯁꯦ ꯇꯣꯛꯑꯣ ꯆꯤꯟꯁꯦ ꯄꯪꯊꯤꯗ ꯊꯤꯌꯣ ꯆꯤꯟꯁꯦ ꯄꯪꯊꯤꯗ ꯊꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯑꯐꯕ ꯆꯤꯟ ꯊꯤꯕ ꯅꯠꯇꯦꯕ ꯃꯌꯥꯝꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯉꯥꯡꯕ ꯁꯛꯄꯗ ꯁꯣꯏꯒꯤ ꯂꯥꯡꯒꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯄꯪꯕꯅ ꯆꯥꯅꯤ ꯄꯪꯕꯅ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ